ꯈꯪꯗ꯭ꯔꯦꯗ ꯕꯦꯝ, ꯅꯨꯡꯁꯤꯕꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯦ. ꯋꯥꯈꯜꯁꯨ ꯊꯃꯣꯏꯁꯨ ꯄꯨꯡꯁꯨꯝ ꯁꯨꯝꯕꯤꯈ꯭ꯔꯦ. ꯑꯗꯨꯁꯨ ꯅꯪꯅ. ꯕꯦꯝ, ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯪꯁꯤ. ꯀꯅꯥꯒꯤꯁꯨ ꯑꯣꯏꯅꯤꯡꯗ꯭ꯔꯦ. ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤꯀꯣ. ꯗꯗꯥ. ꯂꯝꯍꯥꯡ ꯑꯃꯗ ꯑꯁꯤꯛꯄ ꯑꯍꯤꯡ ꯑꯃ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯅꯤ. ꯅꯨꯄꯥ ꯑꯃ ꯊꯣꯏꯁꯅꯥꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗ ꯇꯞꯂꯤ ꯂꯥꯛꯏ. ꯊꯣꯏꯁꯅꯥꯅ ꯀꯞꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ. ꯊꯣꯏꯁꯅꯥ ꯀꯟꯅ ꯂꯥꯎꯔꯛꯏ. ꯏꯃꯥ! ꯃꯩꯔꯥꯕ ꯁꯥꯎꯅ ꯐꯣꯟꯗꯨꯗ ꯅꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯂꯥꯎꯏ. ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯐꯝ ꯆꯥꯎꯕ ꯍꯦꯜꯂꯕꯁꯨ ꯅꯪꯗꯤ ꯁꯨꯞꯅꯇꯒꯤ ꯆꯍꯤ 5 ꯈꯛꯇꯅꯤ. ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ. ꯃꯩꯔꯥꯕ ꯑꯩꯉꯣꯟꯗ ꯆꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯂꯦꯝꯅ ꯊꯥꯔꯣꯏ. ꯑꯩꯒꯤ ꯏꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯍꯟꯒꯅꯤ. ꯐꯣꯟꯗꯨ ꯀꯛꯂꯒ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ. ꯁꯥꯎꯅ ꯃꯥꯒꯤ ꯑꯣꯐꯤꯁ ꯔꯨꯝꯗꯒꯤ ꯂꯧꯔꯛꯏ. ꯀꯅꯥ ꯂꯩ? ꯍꯧꯖꯤꯛꯃꯛ ꯒꯥꯔꯤ ꯊꯧꯗꯣꯛ. ꯃꯤꯅꯤꯁꯇꯔꯒꯤ ꯌꯨꯝꯗ ꯆꯠꯀꯗꯕꯅꯤ. ꯕꯣꯔꯤꯁ ꯐꯥꯏꯜ ꯑꯃꯗꯒꯤ ꯄꯦꯄꯔꯗꯨ ꯂꯧꯊꯣꯛꯂꯒ ꯊꯣꯏꯁꯅꯥꯗ ꯄꯤ. ꯊꯣꯏꯁꯅꯥ ꯄꯦꯄꯔꯗꯨ ꯂꯧꯔꯒ ꯈꯨꯗꯛꯇ ꯁꯦꯒꯥꯏ. ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯑꯩ ꯅꯣꯏꯒꯤ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯅꯕ ꯃꯐꯝꯁꯦ ꯂꯥꯛꯄ ꯅꯠꯇꯦ. ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯦꯄꯔꯁꯤ ꯄꯨꯔꯒꯅꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯨ. ꯕꯣꯔꯤꯁ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯣ, ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯦꯗꯥꯝꯅ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯦꯅꯦꯀꯣ. ꯌꯦꯡꯅ ꯇꯥꯔꯦꯗꯅ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ. ꯃꯦꯗꯥꯝꯁꯤ ꯅꯨꯄꯤꯅꯤ. ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯊꯕꯤꯌꯨ. ꯊꯣꯏꯁꯅꯥ ꯁꯥꯎꯅ. ꯅꯪ ꯅꯨꯄꯥꯅꯤ, ꯑꯩꯅ ꯀꯤꯅꯤꯁꯤꯔꯣ? ꯅꯪ ꯋꯥ ꯂꯧꯗꯦꯅꯦ ꯑꯩꯅ. ꯃꯤꯀꯤꯔꯥ ꯁꯥꯎꯅ ꯊꯣꯏꯁꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯪꯅ ꯅꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯣ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤꯗꯃꯛ ꯆꯍꯤ ꯀꯌꯥ ꯑꯩꯅ ꯅꯐꯝꯗꯒꯤ ꯂꯣꯠꯈꯤꯕꯅꯤ. ꯍꯥꯏꯅꯤꯡꯕ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯅꯐꯝꯗ ꯇꯝꯈꯤꯗ꯭ꯔꯤ. ꯐꯨꯝꯖꯤꯟꯗꯨꯅ ꯋꯥꯅ ꯆꯍꯤ 10ꯁꯤ ꯈꯥꯡꯗꯨꯅ ꯂꯩꯔꯛꯄꯅꯤ. ꯑꯗꯨꯒ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ. ꯊꯣꯏꯁꯅꯥ ꯄꯥꯏꯈꯣꯝꯕꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ. ꯂꯥꯛꯑꯣ ꯆꯠꯂꯁꯤ. ꯑꯩ ꯏꯁꯥꯅ ꯌꯥꯔꯦ. ꯉꯁꯤꯗꯤ ꯅꯤꯡꯉꯥꯏ ꯇꯧꯔꯔꯣꯏ. ꯗꯗꯥ, ꯑꯩ ꯅꯤꯡꯉꯥꯏ ꯇꯧꯔꯔꯣꯏ. ꯂꯥꯛꯑꯣ ꯆꯠꯂꯁꯤ. ꯄꯥꯏꯈꯣꯝꯕ ꯊꯣꯏꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯂꯧꯊꯣꯛꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯑꯁꯦꯡꯕ ꯇꯁꯦꯡꯕ ꯅꯨꯄꯤ ꯄꯥꯝꯃꯤ. ꯃꯦꯝ, ꯄꯨꯟꯁꯤꯒꯤ ꯑꯣꯏꯒꯗꯕ ꯅꯨꯄꯤꯗꯣ ꯑꯁꯦꯡꯕ ꯅꯨꯄꯤ ꯄꯥꯝꯃꯤ. ꯅꯨꯃꯤꯠ ꯑꯃ ꯃꯥꯡꯂꯨꯕ ꯅꯨꯄꯤꯗꯤ ꯑꯩ ꯄꯥꯝꯗꯦ. ꯊꯣꯏꯁꯅꯥ ꯁꯥꯎꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯏꯗ ꯁꯥꯄꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯏ. ꯃꯤꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯅꯨꯃꯤꯠ ꯀꯌꯥ ꯃꯥꯡꯂꯨꯔꯕꯁꯨ, ꯊꯥ ꯀꯌꯥ ꯊꯤꯕ ꯐꯪꯂꯨꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯅꯪꯕꯨꯗꯃꯛ ꯅꯨꯡꯁꯤꯗꯨꯅ ꯂꯩꯒꯅꯤ. ꯃꯤꯀꯤꯔꯥꯁꯀꯤ ꯊꯃꯣꯏꯒꯤ ꯃꯄꯨꯗꯤ ꯑꯃꯈꯛꯇꯪ, ꯁꯨꯞꯅꯇꯒꯤ ꯑꯃꯈꯛꯇꯅꯤ.